ꯃꯗꯨꯗ ꯂꯤꯡꯖꯦꯜꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯆꯦ ꯂꯩꯇ꯭ꯔꯕꯗ ꯃꯆꯦꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯣꯠꯅꯔꯕꯅꯤ꯫ ꯃꯁꯥ ꯅꯥꯔꯤꯕꯅꯤ ꯂꯤꯡꯖꯦꯜꯁꯨ, ꯃꯥꯒꯤꯗꯃꯛꯅꯤ ꯂꯩꯅꯥꯅ ꯂꯦꯞꯈ꯭ꯔꯤꯕ ꯈꯣꯡꯐꯝꯁꯨ꯫ ꯃꯅꯥꯎꯒꯤꯗꯃꯛ ꯈꯜꯂꯒ ꯁꯦꯜ ꯊꯤꯔꯨꯕ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯂꯩꯅꯥ꯫ ꯄꯨꯊꯔꯤꯕ ꯀꯣꯝ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯕꯒꯤ ꯃꯍꯨꯠ ꯄꯨꯝꯅꯃꯛ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯂꯤꯡꯖꯦꯜ ꯑꯅꯥꯕ ꯍꯧꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯂꯩꯅꯥꯗꯣ ꯃꯁꯥ ꯊꯛ ꯅꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯃꯊꯧ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕ꯫ ꯊꯤꯟꯊꯗ꯭ꯔ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯆꯥꯎꯕꯗ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕ ꯋꯥ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯔꯝꯗꯕꯗꯨꯗ ꯆꯥꯎꯕꯁꯨ ꯄꯥꯈꯠꯆꯩ꯫ ꯆꯥꯎꯕ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯃꯅꯥꯛ ꯆꯪꯉꯛꯂꯒ ꯍꯥꯏꯔꯦ, "ꯁꯔ, ꯆꯥꯎꯕ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯏꯕꯦꯝꯃꯗꯨ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯅꯦ, ꯃꯔꯝꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯍꯧꯖꯤꯛꯀꯤꯅꯤ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯗꯤꯌꯦ, ꯑꯩꯁꯨ ꯍꯪꯍꯧꯗ꯭ꯔꯦ꯫ ꯃꯌꯨꯝꯗꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯂꯒ ꯍꯪꯗ꯭ꯔꯕꯗꯤ ꯈꯪꯂꯔꯣꯏ, ꯃꯊꯟꯇꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯍꯜꯂꯛꯂꯒ ꯍꯪꯂꯁꯤ." ꯆꯥꯎꯕꯁꯤ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯆꯍꯤ ꯌꯥꯝꯂꯦ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄ꯫ ꯁ꯭ꯌꯥꯝꯔꯥꯖꯅ ꯊꯕꯛ ꯔꯤꯇꯥꯌꯔ ꯇꯧꯕꯗꯒꯤ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯃꯅꯥꯛꯇꯗ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯄꯥꯡꯒꯜ ꯑꯣꯏꯕ ꯃꯈꯣꯡ ꯑꯅꯤ ꯌꯥꯗꯕꯅ ꯏꯃꯨꯡꯁꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯃꯊꯃꯣꯏꯗ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯁ꯭ꯌꯥꯝꯔꯥꯖ꯫ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯗ ꯂꯩꯀꯥꯏꯗ ꯍꯥꯏꯅꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯏꯒꯣ ꯂꯩꯇꯕ, ꯃꯌꯥꯝꯅ ꯃꯇꯧ ꯇꯝꯐꯝ ꯑꯣꯏꯅꯔꯝꯂꯤꯕ ꯏꯃꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯔꯤ꯫ ꯉꯔꯥꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯗꯣ ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤ꯫ ꯔꯤꯁꯤ ꯈꯪꯗ꯭ꯔꯤ ꯃꯃꯥ ꯂꯥꯛꯏ ꯍꯥꯏꯕ꯫ ꯄꯨꯡ 9 ꯍꯦꯜꯂꯦ ꯔꯤꯁꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯣ꯫ ꯄꯨꯛꯆꯦꯞꯀꯤ ꯆꯩꯅꯥꯈꯣꯜꯁꯨ ꯂꯩꯔꯤ꯫ ꯃꯌꯥ ꯁꯤꯛꯂꯒ ꯈꯥꯡꯂꯤ ꯑꯅꯥꯕꯗꯣ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯐꯧꯇꯥꯗ ꯁꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯈꯠꯂꯒ ꯊꯛꯄ ꯍꯧꯏ꯫ ꯑꯗꯨꯒ ꯀꯥꯒꯤ ꯕꯦꯜꯀꯅꯤꯗꯨꯗ ꯊꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤꯅꯤ ꯒꯥꯔꯗꯦꯟꯗꯨꯗ ꯃꯃꯥ, ꯃꯆꯦ, ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯔꯤꯕ ꯊꯛꯂꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯔꯤꯁꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯨꯖꯤꯟꯅꯔꯒ ꯃꯨꯟꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯃꯩꯈꯨꯗꯣ ꯐꯨ ꯂꯥꯎꯅ ꯈꯪꯀꯥꯝ ꯀꯥꯞꯊꯣꯔꯛꯏ꯫ ꯃꯥꯅ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯃꯌꯨꯝꯗ ꯂꯥꯛꯂꯝꯕꯗ ꯔꯤꯁꯤ ꯃꯈꯥꯗ ꯐꯤꯛꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯥꯗꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯩ꯫ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯅꯤ꯫ ꯃꯥꯟꯅꯕꯗꯨꯅ ꯆꯥꯟꯅꯖꯕꯅꯤ꯫ ꯑꯄꯣꯛꯄ ꯑꯣꯏꯔꯁꯨ ꯑꯍꯨꯝꯗꯨꯒ ꯔꯤꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯕꯅꯤ꯫ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯕꯗ ꯔꯤꯁꯤꯅ ꯌꯥꯗꯕꯗꯨꯅꯅꯤ ꯃꯈꯣꯏꯅ ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯫ ꯌꯨꯍꯦꯟꯕꯅ, "ꯀꯣꯂꯝꯕꯤꯌꯥꯗ ꯆꯥꯎꯔꯛꯄ ꯃꯆꯥꯅꯤꯁꯦ, ꯃꯁꯛ ꯐꯖꯕꯤ ꯉꯥꯛꯇꯅꯤ ꯈꯜꯂꯤꯁꯦ꯫ ꯌꯦꯡꯕꯗ ꯃꯃꯤꯠ ꯄꯦꯟꯗ꯭ꯔꯗꯤ ꯁꯦꯜ ꯐꯪꯕ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯔꯁꯨ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯂꯥꯏ ꯃꯆꯥ ꯀꯥꯏꯗꯨꯅꯤ." ꯍꯤꯌꯥꯏꯅꯨꯅ, "ꯅꯪꯒꯤ ꯑꯪꯀꯜꯒꯁꯨ ꯂꯨꯅ ꯇꯤꯟꯅꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯣꯞ ꯇꯣꯞꯄꯤ꯫ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯗ꯭ꯔꯒ ꯂꯣꯔꯗꯅꯤ ꯍꯥꯏꯗꯅ ꯆꯍꯤ 10 ꯍꯦꯟꯅ ꯖꯦꯜꯗ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯅ ꯑꯗꯨꯝ ꯉꯝꯈꯤ꯫ ꯁꯦꯜꯅ ꯑꯗꯨꯃꯛ ꯂꯧꯊꯣꯛꯈꯤ꯫ ꯄ꯭ꯔꯤꯖꯟꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯒꯥꯔꯗꯁꯤꯡꯒ ꯃꯥꯟꯅꯔꯒ ꯏꯂꯥꯏ ꯂꯥꯏꯅ ꯑꯦꯁꯀꯦꯞ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯛꯄꯨ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯆꯧꯕ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯅꯤ ꯃꯈꯣꯏ꯫ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯨꯊꯣꯛꯄ ꯏꯂꯤꯁꯤꯠ ꯑꯣꯏꯕ ꯗ꯭ꯔꯒꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣꯀꯦꯟ ꯍꯦꯔꯣꯏꯟ ꯌꯥꯎꯔꯤ꯫ ꯌꯦꯁꯅꯥꯅ, "ꯃꯈꯣꯏꯒꯤ ꯃꯆꯨ ꯃꯌꯥꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ." ꯌꯨꯍꯦꯟꯕ ꯅꯣꯛꯂꯒ, "ꯑꯗꯨꯕꯨ ꯏꯆꯦ, ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯂꯣꯒꯤ ꯑꯦꯒꯦꯟꯁꯇꯅꯤꯅ ꯍꯤꯡꯕ ꯁꯤꯕꯗꯤ ꯀꯨꯏꯍꯧꯔꯣꯏꯕꯣ." ꯌꯦꯁꯅꯥ ꯁꯪꯒꯠꯂꯛꯏ꯫ "ꯀꯤꯔꯒ ꯅꯪ ꯇꯣꯛꯑꯣꯗꯅ, ꯅꯊꯤꯕꯣꯡ ꯄꯥꯟꯗꯕ ꯃꯤꯗꯧ ꯇꯧꯔꯛꯀꯅꯨ꯫ ꯅꯨꯄꯤ ꯐꯖꯕꯗ ꯃꯆꯥ ꯇꯧꯔꯤꯗꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯅꯅꯤ꯫ ꯁꯦꯜꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯅꯀꯣꯛꯇꯨꯗ ꯈꯜꯂꯣ." ꯌꯨꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗꯅꯤ ꯔꯤꯁꯤꯅ ꯃꯈꯣꯏꯅ ꯆꯥꯅꯕ ꯊꯝꯂꯤꯕ ꯇꯦꯕꯜꯗꯨꯗ ꯀꯨꯞꯂꯤꯕ ꯑꯉꯧꯕ ꯐꯤꯗꯣ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯈꯥꯏꯔꯛꯄꯗꯣ꯫ ꯆꯥꯅꯕ ꯃꯌꯥꯝꯗꯣ ꯃꯈꯥꯗ ꯄꯨꯛꯆꯥꯏ ꯆꯥꯏꯔꯦ꯫ ꯑꯍꯨꯝꯗꯨ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯔꯤꯁꯤ ꯃꯃꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯌꯨꯝꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯅꯪꯉꯣꯟꯗ ꯀꯅꯥ ꯄꯤ? ꯂꯝꯒꯤ ꯁꯥꯗꯤ ꯂꯝꯗ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯎꯃꯪ ꯋꯥꯃꯪꯗ ꯅꯪꯒꯨꯝꯕ ꯁꯥ ꯀꯌꯥꯒ ꯆꯥꯛꯇꯥꯃꯤꯟꯅꯔꯒ ꯂꯩꯈꯣ꯫ ꯂꯝꯂꯛꯀꯤ ꯁꯥꯅ ꯃꯤꯔꯛꯇ ꯂꯩꯕ ꯍꯧꯅꯗꯦ꯫ ꯁꯥ ꯀꯩꯅ ꯌꯨꯝꯂꯛꯇ ꯆꯪꯉꯛꯄꯗ ꯍꯥꯠꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯨꯝ ꯅꯪꯁꯨ ꯇꯥꯟꯅꯔꯛꯀꯅꯤ꯫
Wahai khondado tabada Yasna Rishi bu chere. Now, kaino nang ngang lido. Nang ngang liwa do kanada no ba. Namang sida lep bise nang bu hek pok liba namani. Nang mun namit namai panghaliba nang gi apok pinamada. Adu mo wahai wata sinariba nang mu kyam phabo macha oidorege. Aduna dina punsido adu maine ni sasaraga sijaba ngai taba. Lamza sara masa dongna takpi tambidaba masa dongna hingsa bo oliba kaigino. Nang ne sadi mama masak khangdaba tamthiba sa nang dum yum sidagi chatko. Rishi khon kana laure. He nangi su yum sida hak amata leite. Sagai amada tiluraga sanafom khak halakbi. Nang na su gyan tabi sarakana. Nisa saba hingsa ba I saktam se kanana sem kibano. Kanano hen kibano. Ngaya kya pa amada mi thakpi sadong yon bina khoini yum sida leibadagine. Ain hingsa ba olise. Engonda taglakana. Noi oi hat pangamba mine. Lukne hat pangamba. Wadu hairaga Rishi makhada tariba. Makhoina sadong kaklaga charambagi stick snap to tap paikalaga Yasna da thilli. Pikleba thang macha sina mahik noidi lain hat pangangani. Ai bu hen hen tam thiba misa ohelakana. Yum sida lamgi sa am khana changpa yar. Wadu hairaga pairiba thang macha duna table du da sapu amaga loina na yungsilli. Ahung du matin kot kyo tharaga thang du loina yingi. Rishi di changre ahum du lepaga lehawi. Nisar ko inajarak pagi makok to asawa phiba mamada lappada laikhatlakpana hen kibani. Fathaba haiba saruktu sugyaw yawdre. Fathabi naba misaksu imung du da leite. Rishi gi hul khangma mi amatta leitabani. Aduna sathiba nupa asige loina ba kanana sungamde. Masagi akan mawahai singnuna mathamo hena kansili hiaino. Lalure khangi adubu themzan gi haibadi khalunde. Shingnaba amaga loinana adumak apamadu tawri. Lepliba macha ani da hanna yenglamda imunglom sangkre. Yasnana Ima Imao Yuhen basu mamabu themsinaba tanare. Ima ngai ko ima khamliba amati hairiba mayamda amata takidra hiaino. Khudakta kanagumba amada call tawi. Apawbi yaklawbi amagi phizeni setlibado. Sunglass ama upsinkre. Aduga makhudda bag ama paiduna call wari sana sanaduna yumdudagi thokre hiaino. Yasnaga Yuhen bagana fanyam khamzabani adubu takidre. Kogul tokibaga ikui-ikuida gate da gari ama laklaga adu maksat kre hiaino. Machin manaw su lepaga lehaure. Yuhen bana as pele da ko. Asuk phattaba macha sibu hingan bada kari kana doino. Drug tap ta bizar ga ne ain hat pa soidrabani ma. Ise anga faisiga mana bahuna de da. Adu sharu kari gi da mang nupi se yumsida mau oina lakna wasin kibanu haibado madu ningsingu. Sel piraga yon thoraklaba nupini mandom chana sel laudona amu yon thokiba natro. Ado nayambasina amu kay tawraklidi. Kay tawraktoiba made. Nupi thire po masana khangdraba mi sibo ichena su amki yusa gino. Adudi nupi se themlaga khra khogi barda ina purage. Madi mayamda pamkinida adum masakse. Yuhen manok fet tawi. Pa mewadi permanent oina aina lauram lasu kaina wakhalse khalli poni je yumda ma malengna thamlaga gate wangmada kusi tawraso hanuanti singda pithau to pamuba nangsuna miti phasani yamine hanbas oina halamni tamogi na pini na laklamni na idai mako wewani mit yamba agi mitsida uriba pamba mayamgi manungda chamchambi dei masu amani aigi oina thorang kiba pupnama aremba takraso Aigi yumsidadi aina pamli balai rangse sale. Aduna isu wakal macamasa mayamam khalibani niche. Now yam taning diko nang seran turan tauzano nayam bi kutta sizani. Thaudok to amuk safong lakanu ko. Nayam basina nang ne khangri base yam pharabani nang. He khanglakpada ne kari oini khangri tumi leyo. Wadu hairam naga yaisna yum manungom changkre. Somda laina lingzin na layriba hospital do yoragle. Mabok ason biduga manum chaga layrammi. Laina na abo kamay tawrino hosike harigi doktor na. Sor honba wai harami. Adudagi masase pop takibani. Laina pakhat mandana mapira chele. Doktor na kay hage abo. Handakti wado basumati na sat kumlay. Moy gidi kay haini hage
पैसागी हिरम हाने एकता हायरकनी स्कूल चटपा अदुगा थबक खरा तौबदुना मसा सोक्थब ओइरमबसु कनान खंगबनो मी लोय वारी ngaktani angang ne chatluranu haibasu yade haina batana bada ya thakai chatlamina hawjiti selam tinghanle asukaina yinglakpabu phagatpagi mami su iu ude selma alakada to I laying doctor ne sijakibana di pharabani maswaba khoisuwaba laying basungam doba laina sunate nari ne na chemotherapy sina oiba ya doribra wahi khonda dadi laina masadu phungale pindabana asuk yamna minungsi leitaba haina mandom chabo warawi pendeduna henman kiduna leina haire inomcha lai khoida yingliba meeting se kaino laying bagida magnatro baba imana thambiramba lawma chet adu su yon thokriba madu su kai de sizina ki khangdana loikre adu bai inomcha hoida kai su haikidabani aina ngamna badu maktore ai ki inau se ki punsi kanna bagi upai thiba chatpada mache gi punsi su ngasidi akhut pama phama mada puthare dana chingkhat pi bagi mahutta hina du mai bunam sinpi punsi ama kanna bagi damak punsi ama dikka thokle inomcha akhoi si inomcha na kai oina upi bage basumati pai thokla lepi leina ma pi du tarak ba phajana bo hona bada phungatle sor do amuk tang sang hon thokla ba to makha tare mangkhrabasu ai gi punsi mangsa khike adu bai inomcha ai gi naunu pi si de ai kaningi lau yon bagi sel duna ai gi nauk si ki khasak toral su hona bi amlade ngasi wari ba tori bayam se toram da basu yai inomcha basumati khon kan khalai kadai dagi sel noi khoi ba mahasing thiba imung du dagi mi sing du na su izat ki damak sel siki mata su pi bana taba nupi nangi khalaga akhoi su nangi izat khasak toi su kan jani khana thaza ki bani masida nang lai khoi da warori bani ne lamsati su mudraga ikai ba khang da bi oiraga yumda lening lagi ro nangi wangang du de nangi luhung bada sangkhri ba sel mayam do kanana puthokki ge nang madu kaw bro angang nang ahan sa da na koi thi thi gat kana akhoi ki sune icha leri ngamdre pu thang ba ngamdre naram sati ludraga hasakta war ka da napi tar ke thanor thar kana nuksi bagi prem bokani kai na khalu nei be ma sigi sijagi sun nanau pi se yam kaning daga na ne nangoi ni hek lai khotna ro ngasai de ki tumin le ram mabok to mamong nu pi do onsilaga trere hey basu nang hen balle nangi nu pa ge hek pokminari ba mayam bagi masani isu ani se nangi suna sani ne pok de haidana bo adok kan ba wahai khon du sizin daga na natai na naw nang ngam mi haidana ne pangtok su tawgano lau yon bagi seldu na khoina loina paisilaga isu ge na ba suing bi da badugini ngasi isu na sauri base basumati na ima sungai nasa apo pani di haiba wahaidana nungsi balum na lobana nasa nupa han mana poklamba macha singsina hi na nuksina luna tawi phare tawzaro adu oira di ngam na ba tawkhudana adu sunate hek kitang narak gelagana machin manaw mapam sa thirakpa kitang pharaga na ngangning ba nasu nupi tolop sabi natro thagi tolop leptana phangdai ne aduna tungsila layang leina taba ngamdre hospital manungda awaya khom tawduna ngangna bisuma pamde hunarabadi leitung wati haib amasu leibani hanba mai yaudradi wasaw tholani khanduna mabokpu phajin khre leina na maram chadaba maram mayam amasu pisilnaga chei ngangli makha samthaba pamdaduna mabok ton sile leina abo yare to se lenjel gi manak ta chalas hairaga ani do leina mabok kapunna lenjel na lei bawar tu da changagle masa ison sonna kuchu kumenda daifatana lenjel hospital gi bet da hiptana leiramle mamit it kut kutle machi changak po bada waraba saktam madudagi mamomi no dogle aduga tapna kori chiche leina manau bigi sakpam ubada mapi phasan mangam haudre tup tarakle okhini khana sasatai thokche awa badolo sinna bo na bada masu mumonokle phamungi machida tapna phamde lingjel chiche ayam wai kaisa toroise pharadoini angang ni lingjel class 4 tamakari adubu magi anabagi condition ma fasana khangi mache gi awaba soma khangi magi mamangda mabok mache gana awaba kaya lotsale ma khangi lingjel mapi tarakle madu upatalaina mapi do tai thopire kay kapino kapkanuse chichina phana balaying ni
ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯗꯤ ꯅꯁꯥꯗꯣ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯅꯤꯕ ꯅꯥꯕ ꯌꯥꯗꯦ ꯑꯗꯨ ꯆꯤꯆꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯔꯤꯕ ꯆꯤꯆꯦꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣꯁꯦ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ ꯆꯤꯆꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯃꯕꯨꯡꯅꯁꯨ ꯃꯁꯨꯕ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯅꯥꯕ ꯌꯥꯗꯦꯁꯦ ꯄꯣꯊꯥꯔꯣ ꯋꯥ ꯉꯥꯡꯕꯗꯣ ꯗꯣꯛꯇꯔꯅ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ ꯍꯥꯏꯔꯝꯕꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯆꯤꯆꯦ ꯑꯕꯣ ꯑꯩ ꯅꯥꯕ ꯄꯥꯝꯗꯤꯌꯦ ꯑꯩ ꯅꯥꯕꯁꯦ ꯌꯥꯝ ꯋꯥꯏ ꯏꯗꯣꯝꯆꯥꯅꯁꯨ ꯊꯤꯅ ꯆꯩ ꯀꯞꯇꯅꯕ ꯐꯅ ꯍꯣꯠꯅꯕꯅꯤ ꯂꯩꯅꯥ ꯉꯝꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯀꯩꯗꯧꯕꯒꯤ ꯐꯔꯣꯏꯗꯣꯏꯅꯣ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯗꯣꯏꯅꯤꯁꯦ ꯍꯛꯆꯥꯡ ꯀꯟꯅꯕꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯣ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯀꯞꯂꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯅꯨꯡꯉꯥꯏꯅꯤ ꯅꯪꯅ ꯀꯞꯄꯒꯤ ꯆꯤꯆꯦꯁꯨ ꯀꯞꯄꯦ ꯀꯞꯀꯅꯣꯕ ꯂꯤꯡꯖꯦꯜ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯣ ꯏꯇꯩꯒ ꯂꯥꯛꯄ꯭ꯔꯥ ꯀꯅꯥꯒ ꯂꯥꯛꯏ ꯆꯤꯆꯦ ꯂꯩꯅꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯆꯤꯆꯦ ꯏꯊꯟꯗ ꯂꯥꯛꯑꯦ ꯑꯌꯨꯛ ꯉꯟꯇꯥ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯕ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯦ ꯂꯤꯡꯖꯦꯜ ꯃꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯨꯡꯗꯗꯤ ꯆꯤꯆꯦ ꯏꯇꯩꯒ ꯂꯥꯛꯑꯣ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯁꯨ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯍꯣꯏ ꯕꯥ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯆꯤꯆꯦ ꯑꯩ ꯅꯥꯕ ꯌꯥꯝ ꯐꯅꯤꯡꯉꯤ ꯆꯤꯆꯦ ꯂꯩꯅꯥ ꯂꯤꯡꯖꯦꯜꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ ꯄꯣꯊꯥꯔꯣꯁꯦ ꯉꯥꯏꯍꯥꯛ ꯆꯤꯆꯦ ꯗꯣꯛꯇꯔ ꯎꯅꯔꯨꯒꯦꯀꯣ ꯂꯤꯡꯖꯦꯜ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯃꯕꯣꯛꯇ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯇꯧꯔꯨꯏ ꯍꯟꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯅꯥ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯩꯊꯣꯛꯂꯦ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯂꯦ ꯌꯨꯝꯗ ꯂꯩꯗꯤ ꯂꯩꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯍꯜꯂꯣ ꯍꯥꯏꯅ ꯂꯩꯅꯥ ꯄꯨꯡꯁꯨ 3 ꯇꯥꯔꯝꯗꯥꯏꯗ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯅꯥ ꯂꯤꯡꯖꯦꯜꯒꯤ ꯈꯟꯕꯗ ꯃꯈꯣꯛ ꯃꯆꯥꯗꯣ ꯌꯥꯝ ꯋꯥꯔꯦ ꯀꯔꯤ ꯎꯄꯥꯏꯅꯣ ꯇꯧꯒꯗꯕ ꯈꯟꯕꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯠꯇ ꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡ ꯂꯩꯅꯥ ꯃꯄꯥꯕꯨꯡ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄꯥꯕꯨꯡ ꯁ꯭ꯌꯥꯝꯔꯥꯖ ꯑꯥꯔꯇꯤꯀꯜ ꯌꯦꯡꯂ ꯂꯩꯔꯝꯕꯅꯤ ꯃꯃꯧꯒꯤ ꯈꯣꯟꯖꯦꯜꯗ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯦ ꯂꯩꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯒꯦ ꯃꯄꯨꯔꯣꯏꯕ ꯔꯤꯁꯤꯗꯒꯤ ꯑꯌꯥꯕ ꯂꯧꯕꯁꯨ ꯉꯝꯖꯗꯦ ꯂꯩꯔꯤꯕ ꯃꯅꯝ ꯑꯣꯏꯔꯤꯕ ꯌꯥꯏꯁꯥꯗ ꯍꯪꯂꯨꯔꯁꯨ ꯉꯝꯗꯦ ꯃꯅꯥꯎꯄꯤꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜꯗꯨ ꯈꯛꯅꯤ ꯂꯩꯅꯥꯅ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯕ ꯏꯃꯨꯡꯁꯤꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯪꯂꯨꯅꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯁꯨ ꯂꯩꯅꯥꯗ ꯌꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯅꯥ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯑꯌꯥꯕꯗꯨꯗꯤ ꯃꯄꯥꯕꯨꯡꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯁ꯭ꯌꯥꯝꯔꯥꯖꯅ ꯏꯃꯧꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ ꯏꯄꯥ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ ꯆꯠꯂꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯣ ꯉꯥꯏꯈꯣ ꯅꯅꯥꯎ ꯅꯨꯄꯤꯒꯤꯗꯨꯅ ꯀꯝꯗꯧꯕ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯅꯥꯔꯤꯗꯨꯕꯣ ꯏꯄꯥꯗꯤ ꯈꯪꯗꯦꯅꯦ ꯍꯩ ꯄꯥꯕꯨꯡ ꯂꯨꯀꯦꯃꯤꯌꯥꯅꯤ ꯁ꯭ꯌꯥꯝꯔꯥꯖ ꯄꯤꯁꯨꯝ ꯁꯣꯛꯈ꯭ꯔꯦ ꯄꯥꯈꯠꯆꯕꯅꯤ ꯃꯥꯁꯨ ꯋꯥꯗꯨꯗ ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯅꯤꯡ ꯇꯧꯕ ꯄꯥꯝꯕ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯁꯦꯜ ꯁꯤꯀꯤꯐꯥꯎ ꯂꯩꯇ꯭ꯔꯕ ꯃꯄꯥꯅꯤ ꯁ꯭ꯌꯥꯝꯔꯥꯖ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯃꯧꯁꯤꯗꯤ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯏꯃꯧꯒꯤ ꯃꯇꯦꯡ ꯀꯔꯤꯅ ꯄꯥꯡꯒꯅꯤ ꯑꯅꯥꯕꯗꯨꯕꯨ ꯋꯥꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁ꯭ꯌꯥꯝꯔꯥꯖ ꯂꯩꯅꯥꯅ ꯄꯥꯕꯨꯡ ꯏꯁꯣꯔꯅ ꯇꯝꯕ ꯂꯥꯛꯆꯅꯤꯗ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯩ ꯃꯃꯧꯒꯤ ꯃꯇꯧ ꯐꯖꯅ ꯈꯪꯕ ꯁ꯭ꯌꯥꯝꯔꯥꯖ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗ ꯔꯤꯁꯤꯅ ꯍꯥꯏꯔꯤ ꯏꯃꯨꯡ ꯆꯪꯂꯛꯄꯒ ꯊꯦꯡꯅꯩ ꯑꯅꯤꯗꯣ ꯎꯏꯔꯨꯝ ꯇꯧꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯏ ꯂꯩꯅꯥꯗ ꯂꯦꯞꯄꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯦ ꯍꯥꯏꯔꯤ ꯀꯣꯆꯤ ꯑꯃ ꯈꯣꯠꯂꯒ ꯅꯄꯥꯝ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯀꯩꯗꯧꯕꯩ ꯍꯜꯂꯛꯏꯅꯣ ꯋꯥꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯄꯥꯔꯇꯤ ꯃꯐꯝ ꯆꯠꯄ ꯐꯪꯗ꯭ꯔꯕꯣ ꯅꯪꯗꯤ ꯐꯖꯕ ꯌꯨꯝꯗ ꯂꯩꯔꯝꯃꯤꯅ ꯀꯥꯎꯔꯝꯂꯅꯤꯅꯦ
ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯥꯎꯗꯦ ꯑꯩꯗꯤ ꯍꯥꯏꯈꯤꯅꯤ ꯅꯪꯁꯦ ꯃꯍꯨ ꯄꯨꯕꯤꯅꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯅꯪ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯒ ꯋꯥꯗꯣ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯍꯧꯗ ꯔꯤꯁꯤ ꯇꯨꯒꯦ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯂꯩꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯒ ꯌꯥꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯔꯤꯕꯗꯣ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨꯗ ꯁꯣꯜꯂꯛꯄꯗ ꯐꯠ ꯀꯟꯊꯠꯂꯛꯏ ꯍꯩ ꯁꯣꯜꯀꯅꯨ ꯅꯪꯅ ꯑꯩ ꯈꯨꯗꯥꯡ ꯁꯣꯛꯄ ꯌꯥꯕ꯭ꯔꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯑꯩ ꯅꯤꯁꯥ ꯁꯥꯔꯁꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯣꯛꯇꯕꯅꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯃꯍꯨ ꯄꯨꯗꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯅ ꯑꯩꯒꯒꯤ ꯃꯔꯛꯇ ꯆꯠꯅꯒꯗꯕ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯍꯥꯟꯕ ꯔꯨꯜ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯒꯤ ꯀꯥꯗ ꯅꯪ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯅꯤꯁꯨꯕꯗ ꯅꯪꯒꯤ ꯅꯁꯛ ꯑꯩꯒꯤ ꯃꯥꯡꯗ ꯎꯁꯣꯠ ꯎꯠꯂꯛꯀꯅꯨ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩ ꯅꯪꯒꯤ ꯈꯨꯗꯥꯡ ꯐꯥꯎꯕ ꯁꯣꯛꯀꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯂꯩꯅꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯇꯥꯏ ꯔꯤꯁꯤ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝꯗꯣ ꯉꯥꯡꯂꯝꯂꯒ ꯍꯥꯏꯔꯤ ꯃꯥꯅ ꯉꯝꯅꯕ ꯁ꯭ꯇꯦꯌꯔꯗ ꯀꯥꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯍꯧꯔꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ ꯋꯥꯈꯜ ꯑꯃꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯎꯪꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯃꯣꯟ ꯃꯅꯥꯛꯇꯒꯤ ꯐꯣꯟꯗꯣ ꯂꯣꯛ ꯍꯥꯡꯉꯤ ꯗꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ